ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯩꯅꯥꯂꯤꯀꯥꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯡꯖꯦꯜ, ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯤꯍꯥꯠꯄꯤ꯫ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯄꯣꯔꯩꯊꯣꯏꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯥꯒꯤ ꯂꯩꯖꯔꯤꯕ ꯃꯔꯜ ꯃꯊꯨꯝ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯕꯨ ꯃꯁꯛ ꯈꯪꯅꯗꯕ ꯃꯤꯑꯣꯏ ꯀꯅꯥꯁꯨ ꯂꯩꯅꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯅꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯍꯜꯒꯤ ꯃꯃꯤꯡꯅ ꯊꯥꯗꯣꯏ ꯍꯥꯏꯅ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯊꯣꯏꯅꯨ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯄꯣꯔꯩꯊꯣꯏꯕꯒꯤ ꯅꯨꯄꯤ ꯑꯍꯜ ꯊꯥꯗꯣꯏ ꯌꯥꯝꯅ ꯃꯊꯧꯅꯥ ꯂꯩꯕꯤ, ꯑꯔꯥꯟꯕ ꯇꯧꯕ ꯌꯥꯗꯕ, ꯑꯆꯨꯝꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯇ ꯈꯟꯖꯕꯤ ꯅꯨꯄꯤ ꯑꯃꯈꯛꯅꯤ꯫ ꯃꯍꯥꯛꯅ ꯂꯥꯏꯒꯨꯝꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯠꯆꯔꯤꯕ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯏꯊꯥ ꯊꯥꯖꯗꯅ ꯃꯍꯥꯛꯅ ꯅꯣꯡꯃꯇ ꯊꯥꯖꯔꯨꯗꯕ ꯑꯃꯗꯤ ꯇꯥꯏꯑꯣꯟꯅꯅ ꯅꯨꯄꯤ ꯑꯇꯣꯝꯕ ꯑꯃ ꯄꯨꯁꯤꯜꯂꯛꯄꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯂꯝꯗꯦ꯫ ꯈꯨꯗꯛ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛꯀꯤ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯅꯤꯗꯨꯕꯨ ꯄꯨꯗꯨꯅ ꯃꯄꯥꯝ ꯂꯝꯗꯝ ꯆꯤꯡꯒꯤ ꯂꯝ ꯑꯗꯨꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯄꯣꯔꯩꯊꯣꯏꯕ ꯃꯍꯥꯛꯁꯨ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯔꯥꯜꯅꯤ ꯍꯥꯏꯕ ꯃꯁꯥꯅ ꯌꯥꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯁꯦꯡꯅꯃꯛꯇꯤ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯑꯅꯤꯁꯨꯕ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯃꯔꯥꯏꯕꯛ ꯊꯤꯖꯔꯕꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅꯤ꯫ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯄꯣꯔꯩꯊꯣꯏꯕ ꯍꯟꯖꯤꯟ ꯍꯟꯖꯤन ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯜꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯃꯍꯧꯁꯥꯒꯨꯝꯅ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯍꯜꯂꯛꯇꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯅꯕ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥꯗꯣꯏ ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯆꯠꯅꯕ ꯌꯥꯔꯣꯏ ꯑꯃꯗꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯅꯥꯅꯁꯨ ꯃꯁꯤꯕꯨ ꯌꯥꯅꯤꯡꯂꯣꯏ, ꯃꯁꯤ ꯅꯨꯄꯤ ꯈꯨꯟꯅꯥꯏꯕꯨ ꯎꯁꯤꯠꯇꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯄꯣꯔꯩꯊꯣꯏꯕ ꯎꯄꯥꯏ ꯀꯔꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯗ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯜꯒꯤ ꯃꯐꯝꯗ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯊꯣꯏꯅꯨ ꯑꯗꯨꯛ ꯍꯛꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ, ꯑꯍꯦꯟꯕꯤ ꯄꯥꯝꯕꯤ ꯅꯨꯄꯤꯃꯛꯁꯨ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯕꯨ ꯊꯥꯗꯠꯄꯤꯔꯦ ꯈꯟꯕꯗ ꯋꯥꯈꯜꯗ ꯃꯥ ꯀꯌꯥ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯔꯕꯁꯨ ꯄꯣꯔꯩꯊꯣꯏꯕꯅ ꯃꯥꯕꯨ ꯊꯤꯡꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯁꯨ ꯌꯨꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯃꯍꯥꯛꯇꯤ ꯀꯅꯥꯒ ꯂꯩꯍꯧꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯊꯣꯏꯅꯨꯁꯨ ꯍꯥꯏꯐꯝ ꯈꯪꯗ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯄꯣꯔꯩꯊꯣꯏꯕ ꯑꯃꯗꯤ ꯊꯣꯏꯅꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯐꯪꯖꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨ ꯃꯁꯛ ꯌꯥꯝꯅꯁꯨ ꯅꯤꯡꯊꯤꯖꯔꯝꯃꯤ꯫ ꯄꯣꯔꯩꯊꯣꯏꯕꯅ, "ꯏꯄꯥꯒꯤ ꯕꯦꯝꯃ, ꯅꯪꯗꯤ ꯏꯄꯥꯒꯤ ꯄꯨꯟꯁꯤꯗ ꯃꯉꯥꯜ ꯑꯃꯒꯨꯝ ꯂꯥꯛꯄꯅꯤ꯫ ꯅꯪꯒꯤ ꯃꯤꯡꯗꯤ ꯄꯥꯕꯨꯡꯅꯅꯦ ꯃꯉꯥꯜ ꯍꯥꯏꯅ ꯊꯣꯜꯂꯕꯅꯤ"꯫ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯂꯩꯀꯥꯏꯁꯤꯡꯗ ꯃꯍꯥꯛꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯌꯦꯜꯂꯝꯃꯤ꯫ ꯊꯣꯏꯅꯨꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯑꯃ ꯐꯪꯂꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯊꯥꯗꯣꯏ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯃꯊꯟꯇ ꯋꯥꯈꯜ ꯇꯧꯔꯤꯉꯩ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤꯅ, "ꯕꯦꯝꯃ, ꯅꯪꯕꯨ ꯁꯥꯎꯔꯤꯅꯦ ꯍꯥꯏꯗꯨꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯊꯣꯛꯄꯁꯦ ꯆꯨꯝꯗꯦꯅꯦ ꯅꯪꯕꯣ꯫ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯠꯄꯅ ꯐꯔꯣꯏꯗ꯭ꯔꯅꯦ"꯫ ꯊꯥꯗꯣꯏꯅ, "ꯏꯃꯥ, ꯃꯍꯥꯛ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯐꯪꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯏꯆꯥꯕꯨ ꯑꯃꯨꯛ ꯍꯟꯅꯁꯨ ꯅꯤꯡꯁꯤꯡꯂꯝꯂꯔꯣꯏ꯫ ꯄꯨꯝꯅꯃꯛ ꯅꯆꯥꯒꯤ ꯂꯥꯏꯕꯛꯀꯤꯅꯤ ꯈꯟꯗꯣꯛꯂꯒꯦ"꯫ ꯃꯦꯝꯃꯅ, "ꯑꯗꯨꯕꯨꯅꯦ, ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤꯅꯦ ꯅꯨꯄꯥ ꯌꯥꯎꯗꯅ ꯀꯔꯝꯅ ꯍꯤꯡꯒꯅꯤ? ꯏꯁꯨꯁꯤꯡ ꯑꯁꯤꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯃꯄꯥꯕꯨꯡ ꯊꯦꯡꯅꯔꯒ ꯃꯈꯣꯏꯅ ꯑꯣꯏꯒꯗꯧꯔꯤꯕ ꯐꯤꯕꯝ ꯏꯃꯥ ꯌꯦꯡꯕ ꯉꯝꯂꯣꯏꯀꯣ꯫ ꯏꯃꯥꯗꯤ ꯁꯦꯜꯁꯨ ꯊꯣꯛꯇꯦ, ꯏꯆꯥꯒꯤ ꯏꯁꯨꯒꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ꯫ ꯍꯌꯦꯡ ꯇꯨꯡꯒꯤ ꯈꯜꯂꯒ ꯅꯪ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕꯅ ꯐꯒꯅꯤ ꯈꯜꯂꯤ"꯫ "ꯏꯃꯥ, ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯔꯣꯏ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯒꯤ ꯁꯦꯡꯂꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯖꯒꯦ꯫ ꯑꯩ ꯃꯃꯥꯅꯤ, ꯏꯆꯥ ꯑꯅꯤꯒꯤ ꯀꯔꯤꯁꯨ ꯋꯥꯠꯇꯅꯕ ꯑꯩꯅ ꯍꯣꯠꯅꯒꯅꯤ꯫ ꯃꯄꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯒꯤꯗꯃꯛ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇ ꯐꯥꯎꯍꯜꯂꯣꯏ"꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯉꯥꯜ ꯍꯧꯖꯤꯛꯇꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯆꯍꯤ 20 ꯃꯄꯨꯡ ꯁꯨꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃ ꯊꯣꯏꯅꯨ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯄꯥꯕꯨꯡ ꯄꯣꯔꯩꯊꯣꯏꯕꯁꯨ ꯑꯍꯜ ꯍꯥꯏꯕꯗꯨ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯃꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕꯒꯤ ꯃꯇꯥꯡꯗ ꯃꯉꯥꯜꯒ ꯋꯥꯔꯤ ꯈꯟꯅꯔꯝꯃꯤ꯫
ꯕꯦꯝꯃ, ꯃꯉꯥꯜ, ꯇꯥꯔꯕꯣ ꯅꯪꯕꯣ? ꯁꯤꯗ ꯑꯃꯨꯛꯇ ꯂꯥꯎꯅꯦ꯫ ꯃꯉꯥꯜ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, ꯄꯥꯕꯨꯡ, ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ? ꯄꯣꯔꯩꯊꯣꯏꯕꯅ, ꯕꯦꯝꯃ, ꯍꯧꯖꯤꯛꯇꯤ ꯅꯃꯥꯁꯨ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ, ꯏꯄꯥꯁꯨ ꯃꯇꯝ ꯁꯨꯖꯤꯜꯂꯛꯑꯅꯤ, ꯏꯁꯥꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯟꯊꯔꯛꯄꯒꯨꯝꯅ ꯇꯧꯏ, ꯑꯗꯨꯅ ꯏꯄꯥꯅ ꯍꯤꯡꯂꯤꯉꯩ ꯅꯪꯕꯨ ꯂꯨꯍꯣꯡꯕꯤꯔꯝꯕ ꯄꯥꯝꯃꯤ, ꯑꯗꯨꯒ ꯏꯄꯥꯒꯤ ꯂꯩꯍꯧꯔꯤꯕ ꯂꯝ ꯊꯨꯝ ꯃꯌꯥꯝ ꯑꯁꯤꯁꯨ ꯅꯈꯣꯏ ꯑꯅꯤꯗ ꯁꯤꯟꯅꯔꯝꯒꯦ꯫ ꯃꯉꯥꯜꯅ, ꯄꯥꯕꯨꯡ, ꯑꯩꯅ ꯌꯥꯝꯅ ꯈꯟꯖꯕ ꯀꯅꯥꯒꯨꯝꯕ ꯑꯃꯈꯛꯇꯤ ꯂꯩ, ꯃꯥꯅꯁꯨ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤ, ꯑꯩ ꯃꯥꯒ ꯑꯃꯨꯛꯇ ꯋꯥꯐꯝ ꯑꯁꯦ ꯈꯟꯅꯈꯤꯒꯦ, ꯑꯗꯨꯒ ꯄꯥꯕꯨꯡꯗ ꯍꯥꯏꯖꯔꯛꯂꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯃꯇꯝꯁꯦ ꯊꯤꯟꯊꯔꯒꯨꯝꯁꯤ, ꯏꯄꯥ ꯀꯣꯛꯁꯦ ꯌꯥꯝꯅ ꯁꯥꯔꯦꯅꯦ꯫ ꯐꯔꯦ ꯐꯔꯦ, ꯅꯪꯒꯤ ꯀꯥꯗ ꯄꯣꯊꯥꯖꯧꯔꯣ꯫ ꯃꯉꯥꯜꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯉꯥꯜ ꯃꯍꯥꯛꯀ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥ ꯑꯗꯨꯒ ꯎꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯅꯣꯡꯕꯥꯜ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯉꯥꯜꯅ ꯋꯥꯔꯤ ꯄꯨꯝꯕ ꯅꯣꯡꯕꯥꯜꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯅꯣꯡꯕꯥꯜꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯃꯉꯥꯜ, ꯅꯪꯒꯤ ꯋꯥꯐꯝ ꯑꯗꯨ ꯑꯩ ꯌꯥꯅꯤꯡꯗꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯑꯩ ꯐꯤꯕꯝ ꯈꯔ ꯆꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ, ꯏꯁꯥꯒꯤ ꯏꯔꯤꯜꯁꯨ ꯂꯩꯖꯗꯦ, ꯑꯗꯨꯒ ꯅꯪꯕꯨ ꯀꯔꯤ ꯄꯤꯖꯗꯨꯅ ꯊꯥꯛꯀꯅꯤ? ꯏꯁꯥ ꯐꯥꯎꯕ ꯅꯣꯡꯃꯒꯤ ꯆꯔꯥ ꯑꯁꯤ ꯇꯥꯅ ꯆꯥꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯖꯕ ꯄꯨꯟꯁꯤꯅꯤ꯫ ꯃꯉꯥꯜꯅ, ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯋꯥꯈꯜ ꯁꯣꯟꯊꯔꯤꯕꯅꯣ? ꯅꯪꯒꯤ ꯏꯆꯝ ꯆꯝꯖꯕ ꯃꯇꯧ ꯑꯗꯨꯗꯅꯦ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯤꯅꯁꯨ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯤꯁꯦ꯫ ꯅꯪꯕꯨ ꯑꯩꯅ ꯌꯥꯝꯅ ꯊꯥꯖꯩ, ꯁꯦꯜꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯋꯥꯔꯤꯒꯅꯣ꯫ ꯅꯣꯡꯕꯥꯜ ꯇꯁꯦꯡꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯤꯁꯛꯇꯤ ꯅꯠꯇꯦ, ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯁꯥꯖꯤꯟꯅꯗꯨꯅ ꯃꯉꯥꯜꯒꯤ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯗꯨ ꯄꯥꯝꯕꯗꯒꯤ ꯅꯨꯡꯁꯤꯕ ꯁꯥꯁꯤꯟꯅꯔꯤꯕꯅꯤ꯫ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯗ꯫ ꯐꯔꯦ, ꯅꯪꯅ ꯍꯥꯏꯕ ꯄꯨꯝꯅꯃꯛꯇꯣ ꯑꯩ ꯌꯥꯔꯒꯦ, ꯄꯥꯕꯨꯡꯒ ꯄꯨꯟꯅ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯃꯤꯟꯅꯔꯒ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤ꯫ ꯍꯣꯏ, ꯍꯌꯦꯡꯁꯦ ꯑꯩꯈꯣꯏꯗ ꯂꯥꯛꯑꯣ, ꯄꯥꯕꯨꯡꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯣꯡꯕꯥꯜꯁꯨ ꯂꯥꯛꯇꯨꯅ ꯃꯉꯥꯜꯒꯤ ꯃꯄꯥꯕꯨꯡꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯄꯣꯔꯩꯊꯣꯏꯕꯁꯨ ꯅꯣꯡꯕꯥꯜꯒꯤ ꯎꯠꯂꯤꯕ ꯏꯆꯝ ꯆꯝꯖꯕ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯊꯥꯖꯔꯝꯃꯤ꯫ ꯃꯈꯣꯏ ꯄꯨꯟꯅ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯗꯨꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕꯗꯒꯤ ꯄꯣꯔꯩꯊꯣꯏꯕ ꯃꯥꯒꯤ ꯂꯩꯖꯔꯤꯕ ꯑꯔꯩꯕ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗ ꯄꯤꯊꯣꯛꯂꯝꯃꯤ꯫ ꯃꯃꯜ ꯀꯌꯥꯒꯤ ꯁꯅꯥ ꯂꯨꯄꯥ ꯑꯃꯗꯤ ꯁꯦꯜꯁꯤꯡ ꯑꯗꯨ ꯎꯕꯗ ꯅꯣꯡꯕꯥꯜ ꯃꯃꯤꯠ ꯑꯗꯨ ꯊꯛꯄ ꯃꯈꯩ ꯌꯦꯡꯉꯤ꯫ ꯃꯇꯝꯗꯤ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯕꯥꯜ ꯍꯧꯖꯤꯛꯇꯤ ꯃꯉꯥꯜꯒꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯗꯨꯗ ꯅꯤꯡꯇꯝꯅ ꯍꯤꯡꯂꯝꯃꯤ, ꯑꯃꯗꯤ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯁꯨꯡꯁꯨ ꯁꯨꯔꯝꯗꯦ꯫ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯐꯝ ꯃꯐꯝ ꯈꯨꯗꯤꯡꯗ ꯀꯣꯏꯕ ꯆꯠꯇꯨꯅ ꯄꯨꯟꯁꯤ ꯑꯗꯨꯕꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯦꯟꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯅꯣꯡꯕꯥꯜ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯁꯍꯔꯗ ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯃꯊꯟꯇ ꯂꯥꯛꯂꯝꯃꯤ꯫ ꯁꯍꯔ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯗ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯑꯃꯈꯛꯇ ꯊꯦꯡꯖꯤꯟꯅꯔꯝꯃꯤ꯫ ꯅꯣꯡꯕꯥꯜꯁꯨ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯈꯥꯎ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯥꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯆꯦ ꯆꯥꯡꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯆꯈꯥꯏꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯅꯣꯡꯈꯠꯂꯛꯇꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯂꯝꯕꯤ ꯆꯠꯄꯗ ꯐꯖꯅ ꯌꯦꯡꯂꯒ ꯆꯠꯄ ꯌꯥꯗꯕ꯭ꯔꯣ? ꯅꯣꯡꯕꯥꯜ ꯅꯨꯄꯥ ꯊꯣꯛꯇꯕ ꯆꯝꯖꯕ ꯅꯨꯄꯥ ꯑꯣꯏꯕꯅ ꯀꯔꯤꯁꯨ ꯑꯀꯟꯕ ꯋꯥꯍꯩꯗ ꯉꯥꯡꯕ ꯉꯝꯖꯔꯝꯗꯦ꯫ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ, ꯑꯩ ꯁꯍꯔ ꯑꯁꯤꯗ ꯉꯁꯤ ꯈꯛꯇ ꯂꯥꯛꯆꯕꯅꯦ, ꯑꯩ ꯊꯕꯛ ꯃꯐꯝ ꯑꯃ ꯊꯤꯖꯔꯛꯄꯅꯦ꯫ ꯅꯨꯄꯤ ꯑꯗꯨ ꯅꯣꯡꯕꯥꯜꯕꯨ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ꯫ ꯈꯣꯟꯖꯦꯜ ꯍꯥꯏꯐꯦꯠ ꯀꯟꯅ ꯆꯩꯊꯣꯛꯂꯨꯕꯗꯨ ꯏꯀꯥꯏꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ, ꯃꯔꯨꯞꯅ ꯊꯕꯛ ꯑꯃ ꯍꯥꯏꯕꯗꯣ ꯀꯔꯝꯕ ꯊꯕꯛꯀꯤꯅꯣ? ꯑꯩ ꯈꯪꯕ ꯑꯣꯏꯔꯗꯤ ꯃꯇꯦꯡ ꯄꯥꯡꯖꯒꯦ꯫ ꯅꯣꯡꯕꯥꯜ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥ ꯑꯗꯨꯗ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯊꯥꯗꯣꯏ ꯍꯥꯏꯅ ꯀꯧꯕ ꯅꯨꯄꯤ ꯑꯃꯈꯛꯀꯤ ꯃꯌꯨꯝ ꯊꯤꯖꯔꯛꯄꯅꯦ, ꯂꯝꯕꯤꯁꯦ ꯀꯛꯉꯥꯎꯅꯔꯦ ꯍꯥꯏꯗꯨꯅ ꯀꯣꯔꯩ ꯂꯩꯗꯨꯅ ꯂꯥꯛꯆꯕꯅꯦ, ꯍꯧꯖꯤꯛꯇꯤ ꯃꯔꯨꯞꯀ ꯊꯦꯡꯅꯔꯦ꯫ ꯅꯨꯄꯤ ꯑꯗꯨ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯑꯩ ꯏꯁꯥꯃꯛꯅꯦ, ꯌꯥꯅꯤ,
ꯑꯗꯣ ꯁꯣꯝꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯒꯦ? ꯑꯩꯒꯤ ꯃꯤꯡ ꯅꯣꯡꯕꯥꯜ ꯀꯧꯖꯩ꯫ ꯑꯁꯦꯡꯕꯃꯛꯇꯤ ꯑꯩ ꯊꯕꯛ ꯁꯨꯕꯒꯤꯗꯃꯛ ꯂꯥꯛꯄꯗꯤ ꯅꯠꯇꯦ꯫ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯊꯕꯛ ꯑꯁꯦ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯛꯄꯅꯤ꯫ ꯃꯥꯅ ꯁꯦꯟꯐꯝꯁꯤꯡ ꯑꯁꯤ ꯅꯪꯒꯤ ꯅꯐꯝꯗ ꯄꯤꯔꯨꯁꯨ ꯍꯥꯏꯗꯨꯅ ꯊꯤꯟꯖꯕ ꯂꯥꯛꯆꯕꯅꯤ꯫ ꯊꯥꯗꯣꯏꯅ ꯌꯥꯅꯤ, ꯑꯩꯒꯤ ꯌꯨꯝ ꯐꯥꯎꯕꯇꯪ ꯆꯠꯂꯨꯔꯁꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯊꯥꯗꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨ ꯌꯧꯕꯒ ꯃꯥꯕꯨ ꯐꯝꯐꯝꯗ ꯐꯝꯍꯜꯂꯝꯃꯤ, ꯑꯗꯨꯒ ꯄꯥꯇ꯭ꯔ ꯑꯃꯗ ꯏꯁꯤꯡ ꯍꯥꯞꯇꯨꯅ ꯄꯨꯊꯣꯛꯂꯒ ꯄꯤꯔꯝꯃꯤ꯫ ꯅꯣꯡꯕꯥꯜꯁꯨ ꯊꯥꯗꯣꯏꯅ ꯄꯤꯔꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨ ꯂꯧꯁꯤꯜꯂꯝꯃꯤ꯫ ꯊꯥꯗꯣꯏ ꯃꯈꯥ ꯇꯥꯅ ꯋꯥꯍꯪ ꯍꯪꯂꯛꯂꯝꯃꯤ꯫ ꯑꯩ ꯋꯥꯐꯝ ꯑꯃꯈꯛꯇ ꯍꯪꯖꯒꯦ꯫ ꯍꯦꯛꯇ ꯆꯤꯡꯅꯕ ꯂꯩꯇꯅ ꯍꯥꯏꯕꯤꯌꯨ꯫ ꯅꯣꯡꯕꯥꯜꯁꯦ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯕꯤꯔꯕ꯭ꯔꯥ? ꯅꯣꯡꯕꯥꯜꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕ ꯀꯔꯤ ꯑꯃꯠꯇ ꯃꯁꯥꯗ ꯋꯥꯈꯜ ꯇꯧꯖꯗꯦ꯫ ꯏꯄꯪ ꯄꯪꯅ ꯑꯗꯨꯝ ꯈꯨꯝꯂꯛꯏ꯫ ꯌꯨꯝꯕꯨꯗꯤ ꯄꯥꯟꯖꯔꯦ, ꯏꯆꯥꯗꯤ ꯌꯥꯎꯗ꯭ꯔꯤꯗ, ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤ, ꯆꯍꯤ ꯐꯥꯗ꯭ꯔꯤ꯫ ꯊꯥꯗꯣꯏ ꯅꯣꯡꯕꯥꯜꯅ ꯅꯨꯄꯤ ꯊꯤꯔꯦ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯂꯕꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯕꯅ ꯃꯥꯕꯨ ꯄꯥꯝꯕꯩ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯅꯣꯡꯕꯥꯜꯗ ꯃꯣꯏꯊꯦꯝ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯕꯥꯜꯅꯗꯤ ꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯥꯗꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯅꯪꯅ ꯌꯥꯔꯕꯗꯤ ꯅꯪꯕꯨ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯍꯟꯗꯅ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ꯫ ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯅꯅꯤꯡ ꯇꯧꯍꯟꯒꯅꯤ꯫ ꯊꯥꯗꯣꯏꯅ ꯀꯔꯤ ꯀꯔꯤꯅꯣ ꯅꯣꯡꯕꯥꯜꯕꯨ ꯁꯨꯝꯍꯠꯅꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯃꯤ꯫ ꯅꯣꯡꯕꯥꯜꯁꯨ ꯊꯥꯗꯣꯏꯒꯤ ꯂꯥꯡ ꯑꯗꯨꯗ ꯊꯨꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯇꯝꯗꯤ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯇꯕꯗꯨꯗ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯋꯥꯖꯔꯝꯃꯤ꯫ ꯑꯍꯤꯡ ꯑꯗꯨ ꯃꯉꯥꯜ ꯇꯨꯝꯗꯕ ꯃꯈꯩ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯄ ꯉꯥꯏꯖꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯉꯥꯜ ꯃꯃꯤꯠꯇꯨ ꯍꯦꯛ ꯄꯥꯡꯊꯣꯔꯛꯄꯒ ꯊꯣꯡꯖꯤꯜꯗ ꯈꯣꯟꯖꯦꯜ ꯈꯔ ꯇꯥꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯔꯕꯗ ꯃꯁꯝ ꯃꯅꯥꯗꯨ ꯁꯠ ꯁꯠ ꯁꯦꯝꯖꯤꯜꯂꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯔꯛꯂꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯈꯔ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯥꯁꯨ ꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ? ꯃꯌꯥꯝ ꯄꯨꯟꯗꯨꯅ ꯂꯥꯛꯄꯤꯔꯤꯕꯁꯤꯕꯣ? ꯃꯦꯝꯆꯥꯅ ꯕꯦꯝꯃ, ꯏꯅꯦꯕꯨ ꯑꯌꯨꯛꯁꯤꯗ ꯄꯥꯎ ꯑꯁꯦ ꯀꯔꯝꯅ ꯇꯝꯂꯁꯤꯒꯦ? ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯏꯅꯦ, ꯀꯔꯤ ꯄꯥꯎꯅꯣ? ꯕꯦꯝꯃ, ꯅꯪꯒꯤ ꯄꯥꯕꯨꯡꯗꯨ ꯂꯩꯇ꯭ꯔꯦꯅꯦ꯫ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯅꯈꯣꯏꯗ ꯁꯦꯜ ꯈꯔ ꯍꯪꯂꯨꯒꯦ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯄꯥꯕꯨꯡꯕꯨ ꯎꯅꯕ ꯆꯠꯂꯨꯕꯅꯦ꯫ ꯑꯗꯨꯕꯨꯅꯦ, ꯃꯤ ꯃꯌꯥꯝ ꯑꯃ ꯑꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯅ ꯉꯥꯏꯍꯥꯛ ꯈꯟꯖꯥꯟꯅꯔꯨꯏ꯫ ꯑꯗꯨꯕꯨ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯉꯥꯜ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯄꯤ ꯏꯔꯥ ꯆꯦꯟꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯄꯥꯕꯨꯡꯒꯤ ꯁꯪꯒꯥꯏ ꯑꯗꯨ ꯇꯝꯅ ꯊꯨꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯊꯣꯡꯒꯥꯜ ꯍꯦꯛ ꯌꯧꯕꯒ ꯃꯤꯌꯥꯝ ꯄꯨꯟꯗꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯃꯉꯥꯜꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯅꯔꯝꯃꯤ꯫ ꯃꯉꯥꯜ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯄꯥꯕꯨꯡꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯄꯥꯕꯨꯡ, ꯁꯦ ꯍꯧꯒꯠꯂꯣ, ꯏꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯦ ꯈꯜꯂꯤꯕ ꯀꯩꯒꯤꯅꯣ? ꯄꯥꯕꯨꯡ, ꯁꯦ ꯍꯧꯒꯠꯂꯣ꯫ ꯂꯩꯀꯥꯏꯒꯤ ꯃꯧꯁꯤꯡ ꯑꯗꯨꯅ ꯃꯉꯥꯜꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯃꯉꯥꯜ ꯇꯧꯐꯝ ꯈꯪꯗꯗꯅ ꯃꯥꯡꯒꯣꯜꯗ ꯐꯝꯊꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯃꯥꯒꯤ ꯃꯔꯨꯞ ꯇꯣꯝꯕꯤꯁꯨ ꯂꯥꯛꯄꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯉꯥꯜ, ꯅꯪ ꯀꯩꯗꯧꯔꯒꯦ? ꯃꯉꯥꯜ ꯀꯞꯂꯒ ꯇꯣꯝꯕꯤ, ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯃꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯔꯕ ꯄꯥꯕꯨꯡꯒꯤ ꯁꯛꯇꯝ ꯑꯃꯨꯛ ꯍꯟꯅ ꯎꯕꯁꯨ ꯐꯪꯂꯔꯣꯏꯌꯦ꯫ ꯃꯉꯥꯜ, ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯆꯠꯈꯤꯒꯗꯕ ꯉꯥꯛꯇꯅꯦ꯫ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯅꯪꯒꯤ ꯄꯥꯕꯨꯡ ꯑꯃꯗꯤ ꯅꯪꯒ ꯃꯄꯥ ꯃꯆꯥ ꯑꯃ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤ ꯑꯗꯨꯗꯒꯤ ꯍꯦꯟꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯆꯠꯈꯤꯒꯗꯕ ꯉꯥꯛꯇꯅꯦ꯫ ꯋꯥꯁꯦ ꯍꯥꯏꯔꯒ ꯇꯣꯝꯕꯤꯁꯨ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯉꯥꯜ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯃꯇꯝ ꯄꯨꯝꯕꯗ ꯃꯆꯥ ꯑꯩꯒꯤ ꯈꯟꯕꯗ ꯌꯥꯝ ꯋꯥꯖꯔꯕꯅꯦ꯫ ꯃꯉꯥꯜꯒꯤ ꯋꯥꯗꯨꯗ ꯇꯣꯝꯕꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯥꯒꯤ ꯊꯃꯣꯏ ꯁꯣꯟꯊꯔꯛꯄꯒꯨꯝ ꯇꯧꯔꯛꯂꯝꯃꯤ꯫ ꯐꯔꯦꯁꯦ,
ꯌꯥꯝꯅ ꯈꯟꯖꯤꯜꯂꯨꯔꯅꯨ ꯈꯔꯁꯨ ꯀꯥꯎꯊꯣꯛꯄ ꯇꯝꯁꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯈꯤꯔꯝꯃꯤ ꯑꯍꯤꯡ ꯑꯗꯨ ꯊꯦꯡꯖꯤꯜꯂꯛꯂꯦ ꯃꯉꯥꯜ ꯃꯄꯥꯕꯨꯡꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯁꯤꯒ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕ ꯍꯟꯖꯤꯜꯂꯛꯇꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯁꯥ ꯑꯗꯨ ꯃꯇꯣꯝꯇ ꯐꯨꯡꯕꯪꯅꯔꯝꯃꯤ ꯃꯉꯥꯜꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯔꯝꯗ ꯂꯣꯏꯅꯃꯛ ꯃꯥꯒꯤ ꯃꯔꯨꯞ ꯇꯣꯝꯕꯤꯗ ꯂꯤꯊꯣꯛꯂꯝꯃꯤ ꯇꯣꯝꯕꯤꯁꯨ ꯃꯉꯥꯜꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨꯗ ꯆꯃꯝꯅꯔꯝꯃꯤ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯍꯌꯦꯡꯃꯛ ꯑꯩꯈꯣꯏꯅꯤ ꯆꯠꯇꯨꯅ ꯃꯥꯕꯨ ꯊꯤꯔꯨꯁꯦ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯗꯨꯁꯨ ꯈꯪꯗꯣꯛꯄ ꯐꯩ ꯌꯨꯝꯖꯥꯎ ꯑꯁꯤꯗ ꯅꯊꯟꯗ ꯊꯝꯂꯝꯕ ꯍꯥꯏꯕꯁꯤꯁꯨ ꯐꯔꯤꯕ꯭ꯔꯥ ꯃꯉꯥꯜꯅ ꯇꯣꯝꯕꯤ ꯅꯪꯒ ꯇꯥꯟꯅꯕ ꯅꯠꯇꯅ ꯑꯩꯒꯤꯗꯤ ꯃꯔꯨꯞ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯩꯒꯤ ꯃꯇꯦꯡꯁꯦ ꯑꯃꯨꯛꯇ ꯇꯧꯕꯤꯌꯨ ꯍꯌꯦꯡꯃꯛ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯇꯨꯅ ꯑꯃꯨꯛꯇꯗꯤ ꯃꯥꯕꯨ ꯊꯤꯃꯤꯟꯅꯔꯨꯁꯦ ꯃꯉꯥꯜ ꯃꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯋꯥꯒꯅꯣ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯇꯧꯒꯅꯤ ꯑꯍꯤꯡ ꯑꯗꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯈꯣꯏ ꯑꯅꯤꯗꯨ ꯁꯍꯔꯗ ꯆꯠꯅꯕ ꯍꯥꯏꯗꯅ ꯊꯧꯔꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨ ꯌꯧꯕꯒ ꯃꯉꯥꯜ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯅꯨꯄꯤ ꯑꯃꯒ ꯅꯣꯛ ꯅꯣꯛꯇꯅ ꯆꯠꯃꯤꯟꯅꯕꯗꯨ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯔꯛꯂꯝꯃꯤ ꯅꯣꯡꯕꯥꯜꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯅꯤ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯑꯣꯟꯊꯣꯔꯛꯂꯝꯃꯤ ꯃꯥꯁꯨ ꯊꯥꯗꯣꯏꯒ ꯂꯣꯏꯅꯈꯤꯕꯗꯒꯤ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯅꯨꯄꯤ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯀꯥꯎꯊꯣꯛꯈꯤꯔꯝꯃꯤ ꯑꯃꯨꯛ ꯍꯟꯅ ꯃꯉꯥꯜꯒꯤ ꯃꯌꯨꯝꯗ ꯆꯠꯅꯤꯡꯕꯒꯤ ꯋꯥꯈꯜ ꯂꯩꯔꯝꯗꯦ ꯃꯉꯥꯜ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯃꯄꯨꯔꯣꯏꯕꯅ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯨ ꯃꯈꯣꯏ ꯃꯔꯤꯃꯛ ꯊꯥꯗꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯑꯔꯣꯏꯕ ꯋꯥꯐꯝ ꯑꯃ ꯉꯥꯡꯅꯔꯝꯃꯤ ꯃꯉꯥꯜꯅ ꯅꯣꯡꯕꯥꯜ ꯅꯪ ꯇꯁꯦꯡꯅ ꯑꯩꯕꯨ ꯀꯥꯎꯊꯣꯛꯇꯨꯅ ꯌꯨꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯔꯒꯦ ꯍꯥꯏꯅ ꯈꯜꯂꯕ꯭ꯔꯥ ꯅꯣꯡꯕꯥꯜ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯊꯥꯗꯣꯏꯅ ꯈꯨꯝꯂꯛꯏ ꯅꯣꯡꯕꯥꯜꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯊꯝꯂꯒꯅꯤ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯌꯧꯕꯤꯈꯤꯕ ꯌꯥꯔꯅꯤ ꯇꯣꯝꯕꯤꯁꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯈꯤꯇꯪꯗꯤ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯂꯝꯃꯤ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯕ ꯍꯥꯏꯕꯁꯦ ꯁꯤꯕꯨ ꯆꯠꯅꯕ ꯌꯥꯔꯤꯕ ꯋꯥꯐꯝꯂ ꯅꯪꯁꯨ ꯅꯨꯄꯤ ꯑꯃꯅꯤꯀꯣ ꯀꯔꯤꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨ ꯌꯥꯎꯗ꯭ꯔꯤꯕꯅꯣ ꯊꯥꯗꯣꯏꯅ ꯃꯐꯝ ꯑꯁꯦ ꯑꯩꯒꯤ ꯌꯨꯝꯅꯤ ꯊꯨꯅ ꯌꯧꯕꯤꯈꯤꯅꯕ ꯑꯩꯅ ꯍꯥꯏꯖꯔꯤ ꯃꯉꯥꯜꯗꯨ ꯃꯄꯨꯔꯣꯏꯕꯅ ꯀꯔꯤ ꯑꯃꯠꯇ ꯊꯧꯁꯥꯕꯤꯗꯕ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯄꯨ ꯏꯀꯥꯏꯕ ꯄꯤꯔꯝꯂꯒ ꯃꯥꯒꯤ ꯃꯔꯜ ꯃꯊꯨꯝ ꯄꯨꯝꯕ ꯂꯧꯊꯣꯛꯂꯒ ꯆꯠꯈꯤꯕꯗꯤ ꯌꯥꯔꯣꯏ ꯈꯟꯗꯨꯅ ꯃꯄꯨꯔꯣꯏꯕ ꯅꯣꯡꯕꯥꯜꯗ ꯌꯦꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯣꯡꯕꯥꯜ ꯐꯔꯦ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯦ ꯍꯥꯏꯅ ꯈꯜꯂꯕꯁꯨ ꯑꯗꯨꯕꯨ ꯅꯪꯅ ꯃꯇꯝ ꯑꯃꯗ ꯑꯩꯒꯤ ꯏꯐꯝꯗ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯂꯧꯈꯤꯕ ꯁꯦꯜꯁꯤꯡ ꯑꯗꯣ ꯍꯌꯦꯡ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯄꯨꯔꯛꯀꯗꯕꯅꯦ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯕꯨ ꯑꯩꯅ ꯂꯩꯀꯥꯏꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯗ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯂꯣꯏꯁꯤꯟꯍꯟꯒꯅꯤ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯃꯉꯥꯜꯅ ꯇꯣꯝꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯆꯤꯡꯂꯒ ꯆꯠꯈꯤꯔꯝꯃꯤ ꯅꯣꯡꯕꯥꯜꯗꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯅꯤꯁꯨꯕꯤ ꯅꯨꯄꯤ ꯊꯥꯗꯣꯏ ꯁꯦꯜ ꯋꯥꯠꯇꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯃꯥꯅ ꯑꯔꯩꯕ ꯁꯦꯜ ꯄꯨꯝꯕ ꯄꯨꯊꯣꯛꯇꯨꯅ ꯃꯉꯥꯜꯒꯤ ꯁꯦꯜ ꯑꯗꯨ ꯁꯤꯡꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯅꯣꯡꯕꯥꯜꯁꯨ ꯊꯥꯗꯣꯏꯒꯤ ꯋꯥ ꯑꯗꯨꯗ ꯃꯥꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯃꯤꯁꯛ ꯑꯃ ꯐꯪꯂꯦ ꯈꯟꯖꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯣꯡꯕꯥꯜ ꯑꯃꯗꯤ ꯊꯥꯗꯣꯏ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯃꯉꯥꯜꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯌꯥꯝꯅ ꯉꯛꯅꯩ ꯃꯉꯥꯜꯒꯤ ꯀꯣꯡꯊꯣꯡ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯉꯥꯜꯗꯤ ꯅꯨꯡꯉꯥꯏꯇꯅ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡꯕꯥꯜꯁꯨ ꯐꯅꯗꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯈꯟꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯧꯔꯛꯄ ꯗꯥꯕꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯨ ꯄꯣꯛꯈꯤꯗ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯅ ꯄꯨꯔꯛꯂꯤꯕ ꯈꯧꯖꯥꯎ ꯑꯗꯨꯗ ꯃꯉꯥꯜꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯍꯦꯛ ꯊꯝꯂꯝꯂꯒ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯆꯠꯈꯤꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯦꯛ ꯆꯠꯈꯤꯕꯒ ꯂꯩꯀꯥꯏꯒꯤ ꯃꯧ ꯅꯍꯥ ꯈꯔ ꯂꯥꯛꯇꯨꯅ ꯏꯕꯦꯝꯃ ꯃꯉꯥꯜ ꯀꯔꯤꯅꯣ ꯅꯣꯡꯕꯥꯜꯅ ꯇꯧꯔꯤꯁꯤꯕꯣ ꯃꯁꯥꯒꯤ ꯅꯨꯄꯤ ꯂꯩꯅ ꯂꯩꯅ ꯃꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯑꯩꯗꯤ ꯀꯌꯥ ꯌꯥꯅꯤꯡꯈꯤꯗ꯭ꯔꯦꯗ ꯃꯉꯥꯜꯅ ꯍꯧꯖꯤꯛꯄꯨ ꯀꯔꯤ ꯄꯥꯝꯕꯩ ꯑꯃꯨꯛ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯑꯩꯒꯤ ꯅꯥꯛꯇ ꯍꯜꯂꯛꯅꯕ ꯍꯣꯠꯅꯈꯤꯒꯗꯒꯦ ꯑꯩ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯃꯇꯝ ꯈꯔꯗꯤ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯂꯩꯔꯨꯔꯒꯦ ꯃꯗꯨꯅ ꯑꯩꯒꯤ ꯑꯋꯥꯕ ꯃꯩꯆꯥꯛꯁꯦ
ꯃꯁꯤ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯀꯣꯛꯍꯟꯕ ꯉꯝꯒꯅꯤ꯫ ꯇꯣꯝꯕꯤꯅ "ꯃꯉꯥꯜ, ꯑꯩꯁꯨ ꯇꯁꯦꯡꯅ ꯅꯪꯒꯤ ꯂꯥꯏꯕꯛꯁꯤꯒꯤ ꯈꯜꯂꯨꯕꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯄꯦꯟꯊꯣꯛꯂꯁꯦ꯫ ꯇꯣꯝꯕꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ "ꯑꯗꯨꯗꯤ ꯏꯅꯝꯃ ꯍꯣꯏ, ꯏꯗꯣꯝꯆꯥ ꯍꯣꯏ, ꯑꯩꯁꯨ ꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯒꯦ꯫ ꯃꯉꯥꯜꯁꯦ ꯈꯔ ꯌꯦꯡꯁꯤꯟꯕꯤꯌꯨ"꯫ ꯂꯩꯀꯥꯏꯒꯤ ꯃꯧ ꯅꯍꯥꯁꯤꯡ ꯑꯗꯨꯅ "ꯍꯣꯏ ꯍꯣꯏ, ꯃꯗꯨꯒꯤꯗꯃꯛꯇꯗꯤꯅꯦ ꯀꯔꯤ ꯑꯃꯠꯇ ꯋꯥꯔꯨꯔꯒꯅꯨ"꯫ ꯇꯣꯝꯕꯤꯁꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯉꯥꯜ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯈꯨꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯃꯄꯣꯠ ꯃꯆꯩ ꯍꯥꯞꯆꯤꯜꯂꯤ, ꯑꯃꯗꯤ ꯃꯥꯅ ꯅꯍꯥꯟ ꯃꯈꯩ ꯂꯣꯠꯇꯨꯅ ꯊꯝꯕ ꯁꯦꯜ ꯄꯨꯝꯕꯁꯨ ꯂꯧꯊꯣꯔꯛꯇꯨꯅ ꯃꯥꯒꯤ ꯈꯧꯖꯥꯎ ꯑꯗꯨꯗ ꯂꯣꯏꯅ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯃꯉꯥꯜꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗꯒꯤ ꯃꯁꯛ ꯈꯪꯗꯕ ꯃꯤꯁꯛ ꯑꯃꯈꯛ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯉꯥꯜꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯂꯥꯏꯕꯛ ꯐꯕꯗꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯨꯡ ꯑꯗꯨ ꯇꯝꯅ ꯆꯪꯁꯤꯟꯗꯨꯅ ꯃꯉꯥꯜꯕꯨ ꯊꯤꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯅ ꯂꯣꯠꯇꯨꯅ ꯄꯨꯔꯛꯂꯤꯕ ꯊꯥꯡ ꯑꯗꯨ ꯁꯠꯇꯣꯔꯛꯇꯨꯅ ꯃꯉꯥꯜꯕꯨ ꯊꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯉꯥꯜꯒꯤ ꯃꯔꯜ ꯃꯊꯨꯝ ꯁꯦꯜ ꯄꯨꯝꯅꯃꯛ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯑꯗꯨ ꯃꯉꯥꯜꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯨꯡꯉꯛ ꯍꯦꯡꯉꯛꯏ꯫ ꯇꯣꯝꯕꯤꯁꯨ ꯃꯉꯥꯜꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯇꯥꯔꯤꯕ ꯄꯥꯎ ꯑꯁꯤꯕꯨ ꯑꯆꯨꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯣꯜꯂꯕꯤ ꯃꯉꯥꯜ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯧ ꯅꯍꯥ ꯑꯃꯅ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯣꯡꯕꯥꯜ, ꯅꯪ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯉꯥꯜꯒꯤ ꯆꯩꯊꯦꯡ ꯑꯁꯦ ꯐꯪꯈꯤꯒꯅꯤꯀꯣ꯫ ꯅꯪꯁꯨ ꯃꯍꯥꯛꯀꯨꯝꯅ ꯋꯥꯅ ꯂꯦꯟꯈꯤꯕ ꯑꯣꯏꯌꯨꯀꯣ"꯫ ꯁꯣꯝꯗꯅ ꯅꯣꯡꯕꯥꯜꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯇꯕꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏꯗꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯉꯥꯜꯒꯤꯗꯃꯛ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔꯒ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯨꯝꯕ ꯄꯥꯡꯊꯣꯛꯄꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯅꯣꯡꯕꯥꯜ ꯋꯥꯈꯜ ꯂꯩꯇꯥꯅꯕ ꯍꯥꯏꯗꯅ ꯃꯊꯟꯇ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯊꯣꯛꯂꯨꯔꯒ ꯆꯠꯂꯨꯕꯗ ꯉꯥꯏꯔꯤ ꯑꯃꯨꯛ ꯃꯁꯥꯗꯨ ꯈꯪꯁꯣꯟ ꯁꯣꯟꯊꯔꯛꯄꯒꯨꯝ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯁꯥꯗꯨ ꯂꯦꯞꯄ ꯐꯥꯎꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯕꯗ ꯃꯌꯨꯝ ꯃꯥꯏꯀꯩ ꯑꯃꯨꯛ ꯄꯥꯡꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯊꯣꯡꯖꯤꯜ ꯑꯗꯨ ꯌꯧꯔꯛꯄꯒ ꯈꯣꯟꯖꯦꯜ ꯈꯔ ꯇꯥꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯅꯤ ꯑꯗꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯕꯁꯨ ꯇꯥꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯏ꯫ ꯃꯗꯨꯗꯤ ꯅꯨꯄꯤ ꯑꯅꯤ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯃꯥꯒꯤ ꯑꯅꯤꯁꯨꯕꯤ ꯅꯨꯄꯤ ꯊꯥꯗꯣꯏ ꯑꯃꯗꯤ ꯃꯥꯒꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯍꯜꯒꯤ ꯃꯃꯥꯟꯅꯕꯤ ꯇꯣꯝꯕꯤꯅꯤ꯫ ꯅꯣꯡꯕꯥꯜ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯇꯣꯝꯕꯤꯅ "ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯦ, ꯑꯩꯈꯣꯏꯒꯤ ꯅꯤꯡꯕ ꯄꯨꯝꯕ ꯊꯨꯡꯂꯦ ꯀꯩꯅꯣ, ꯃꯥꯏ ꯄꯥꯛꯂꯦ"꯫ ꯊꯥꯗꯣꯏꯅ "ꯃꯁꯤꯒꯤ ꯃꯤꯀꯨꯞ ꯑꯁꯤꯅꯤ ꯑꯩꯅ ꯃꯇꯝ ꯀꯌꯥꯗꯒꯤ ꯉꯥꯏꯖꯔꯛꯂꯤꯕ꯫ ꯑꯩꯒꯤ ꯏꯃꯥꯒꯤ ꯂꯃꯟ ꯁꯤꯟꯕ ꯍꯥꯏꯕꯁꯦ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯂꯦꯡꯗ꯭ꯔꯕ ꯇꯧꯒꯗꯕ ꯏꯊꯧꯅꯤ"꯫ ꯇꯣꯝꯕꯤꯅ ꯑꯃꯨꯛ "ꯆꯨꯝꯃꯤ ꯏꯆꯦ, ꯐꯔꯕꯅꯤ ꯃꯉꯥꯜꯒꯤ ꯃꯃꯥ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕꯤ ꯏꯃꯥꯕꯨ ꯄꯥꯕꯨꯡꯅ ꯃꯤꯔꯥꯏꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯂꯃꯟꯅꯤ ꯑꯩꯅ ꯄꯥꯕꯨꯡꯕꯨ ꯍꯥꯠꯈꯤꯕꯗꯨꯁꯨ, ꯑꯩꯅ ꯄꯥꯕꯨꯡꯕꯨ ꯁꯣꯔ ꯊꯤꯡꯍꯟꯗꯨꯅ ꯂꯣꯏꯁꯤꯟꯈꯤꯕꯅꯤ"꯫ ꯊꯥꯗꯣꯏꯅ "ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯑꯃꯠꯇꯁꯨ ꯍꯪꯂꯛꯇꯕ ꯌꯦꯡꯂꯛꯇꯕ, ꯏꯃꯥꯕꯨ ꯑꯁꯨꯛ ꯋꯥꯅ ꯂꯩꯍꯟꯕ? ꯍꯧꯖꯤꯛꯇꯤ ꯏꯃꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯆꯠꯈ꯭ꯔꯦ꯫ ꯏꯃꯥꯒꯤ ꯄꯦꯟꯗꯕꯒꯤ ꯃꯩꯔꯤꯁꯤꯡ ꯑꯗꯣ ꯉꯁꯤꯁꯨ ꯂꯦꯡꯗꯅ ꯑꯩꯒꯤ ꯏꯃꯤꯠ ꯑꯁꯤꯗ ꯎꯔꯤ ꯇꯥꯔꯤ"꯫ ꯊꯥꯗꯣꯏꯅ ꯑꯃꯨꯛ "ꯃꯗꯨꯒꯤ ꯂꯃꯟꯅꯤ ꯑꯩꯅ ꯃꯉꯥꯜꯒꯤ ꯃꯐꯝꯗ ꯎꯠꯂꯤꯕ ꯑꯁꯤꯁꯨ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯅꯣꯡꯕꯥꯜ ꯃꯥꯕꯨꯗꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯃ ꯑꯣꯏꯅ ꯂꯧꯁꯤꯟꯒꯅꯤ꯫ ꯋꯥꯐꯝ ꯑꯁꯦ ꯃꯉꯣꯟꯗꯗꯤ ꯈꯪꯍꯟꯒꯨꯝꯁꯦ"꯫ "ꯍꯣꯏ ꯏꯆꯦ"꯫ ꯅꯣꯡꯕꯥꯜ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗ ꯃꯉꯥꯜꯒꯤꯗꯃꯛꯇ ꯅꯤꯡꯉꯝꯗꯕ ꯄꯣꯛꯂꯛꯂꯝꯃꯤ꯫ "ꯃꯉꯥꯜ, ꯑꯩꯕꯨ ꯅꯪꯅ ꯌꯥꯝꯅ ꯋꯥꯔꯧꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯄꯨꯝꯅꯃꯛ ꯑꯩꯅ ꯋꯥꯈꯜ ꯄꯤꯛꯂꯨꯕꯗꯒꯤ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯁꯨ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯂꯒꯦ꯫ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯨꯀꯣ ꯃꯉꯥꯜ"꯫ ꯋꯥ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯗꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯎꯖꯥꯎ ꯑꯗꯨꯗ ꯃꯊꯟꯇ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯖꯔꯝꯃꯤ꯫
ꯇꯣꯝꯕꯤ ꯑꯃꯗꯤ ꯊꯥꯗꯣꯏꯁꯨ ꯊꯣꯔꯛꯄꯒ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯉꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯃꯍꯥꯛꯁꯨ ꯇꯥꯔꯝꯂꯒꯅꯤ ꯍꯥꯏꯕ꯫ ꯊꯥꯗꯣꯏ ꯑꯃꯗꯤ ꯇꯣꯝꯕꯤꯁꯨ ꯅꯣꯡꯕꯥꯜꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ꯫ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯃꯍꯥꯛꯄꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤꯗꯃꯛ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯗꯨꯕꯨ ꯁꯥꯟꯅꯕꯤꯔꯦ꯫ ꯅꯣꯡꯕꯥꯜ, ꯑꯩꯈꯣꯏꯕꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ, ꯑꯩꯈꯣꯏ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯆꯥ ꯑꯅꯤ ꯑꯗꯨꯅ ꯃꯃꯥꯕꯨ ꯃꯄꯥꯕꯨ ꯉꯥꯏꯗꯨꯅ ꯃꯤꯔꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯅꯣꯡꯃꯗꯤ ꯂꯃꯟ ꯈꯨꯝꯈꯤꯒꯅꯤ ꯍꯥꯏꯅ ꯈꯟꯈꯤ꯫ ꯇꯣꯝꯕꯤꯅ ꯃꯉꯥꯜꯒꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯁꯤꯟꯗꯨꯅ ꯃꯥꯒꯤ ꯃꯔꯨꯞ ꯑꯣꯏꯈꯤ, ꯃꯥꯕꯨ ꯌꯥꯝꯅ ꯊꯥꯖꯍꯟꯈꯤ꯫ ꯇꯁꯦꯡꯕꯃꯛꯇꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯀꯅꯥꯁꯨ ꯂꯥꯟꯗꯕ ꯂꯩꯕ ꯅꯠꯇꯦ꯫ ꯐꯅ ꯌꯥꯝꯅ ꯂꯥꯜꯂꯨꯔꯕꯁꯨ ꯄꯦꯟꯊꯣꯛꯅ ꯍꯤꯡꯕ ꯍꯥꯏꯕꯁꯤꯗꯒꯤ ꯍꯦꯟꯕ ꯄꯨꯛꯆꯦꯜ ꯂꯩꯇꯕꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯔꯨꯞꯁꯤꯡꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯁꯤ꯫ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯝꯕ ꯌꯥꯏ, ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯄꯦꯟꯊꯣꯛꯃꯤꯟꯅꯁꯤ꯫